Hendrixu thabak halakle. Lanchen bisu tibido sat muthatli. Hendrix leirakpa chocolate to nupi tu da piduna. Si, nang niyang pamjabadune. Lanchen bisu pirakli budu laushinduna. Chakloire, chabi redra. Jare dauni thiramo. Ay fresh amdo ithoklokhige, aduga laage. Lanchen bisu sakhum changlaktuna mapuroi bagi chakluk semi. Hendrix siyari makai nupi tu ki thamoi do onnaba tawjari. Office atlabasu atopa thabak chathoklabasu matam chana chana hanjilai. Khara thengba numittana nupi tu na pamjaba ama tawbiduna waraukidana bu hotnajai. Chanu do ngasai nungairamdabado nupa du na themlakhibaduna phara male nokphet tawi thoyenbina. Kaino su aga leirambado nokphet amuk tawramisiba. Heloi ka ungnaraba. Tomthin hayengdo amuk tanga unase haye. Ado kari dress set kane. Laisi henbine suk tok khidaba hairstyle kari tawne. Adu gidi na che hayeng tawbige. Aina haidra. Tomthin su wakhalamade soidana khalamgani na. As khangde da thoyenbi. Ngaside ayam harawe. Nungsi yam nungai. Chahi kaya ma aina sagatjarakpa manglanda. Chahi kaya gi matungshida mangphongna dori. Aina thamoi singna ngaijarakpagi mahaido ngasidi phangdori. Aduni lanbu landraba kaibu kaidradi afaba ngakta oire haibado. Caroline ga pulingaidadi ainoibu lana khankibani. Adubu aigi punchigi mangba yadaba marupti noi ani oiramle. Noi ani muk aigi khanbiba marupti ngasi phawda thengnarakte. Adune real is rare, fake is anywhere haido. Thoyenbe aingonda dilai shen bido block thamira natraga number shilira khangdiye sukcha chati. Mana hanwai tawkhibada hangdri mali. Adui number do ma hoji paidrabani. Thaine khoi sauna khibadagi adum shinkrabani. Number amba pairabani. Ai call tawge. Tawo punam tawari sanasi. Koire pau ka phawna khidaba. Thoyenbi su hoi haiduna. Laisi henbigi number da phone tawbi. Ahan batawba call du su pairakte. Anirak ahumlak tawbani adu su pairakte. Thoyenbina. As pairakte ni. Thabaga chila jala khangde ni tawrise. Chanuna amtanga las oina tawshilo. Hoi tawge. Man tawge tawringi laisi henbina call back tawshilak pana hankri. Thoyenbi su phat paikhali. Thabak chinbro laisi be. Chindiye. Aido lok tawramdaigi kok yam chikpa. Adugi phone paidabani. Nang tawri khangdaba yamungna haibagi call back halaini. Nang nupa nang manak leibra. Adam hayo yani laut thade. Chanu do khoi dalai. O manungai re haibra. Ado nang kai dawramino. Wari ngak saba yagadra. Achinba thabak leiribra. Leiteda. Imasigi ichanupi gana loi tawkre. Sasi yani is laibaki am phabai wani ne nangdi. Nanim na chala phaba phangjabagi. Hoi adamai hai taridana. Chanu na thoyenbidagi phone do lauduna pairaga. Mi machadi yam chawthoiko. Aikhoi ga se amta ningsingbirakidri. Luhongbadaga se barton ga yawbirakteba. Laisi henbi ipha phadokna adum khumlai. Mamanabiduda warauba sauningba thamde. Aduinati adumai lana khangano. Aigi luhongbada isam samjinkre. Imanabi ga yam haibadu su oikidre. Thoyenbi phau invite tawdabani. Yambong ramsai ki mi ngaktani. Chawjarasu nupi mayumge dipikna tawkreba mi singdo. Nang atay da haidramaksu aikhoi ohumdi thaina dagi luna nungsisana na pulakpa natro. Moi da haidrasu nang aikhoi ani da phaude haiba yaidana. Sauranu si luhongba yawdrasu atay mayam ama leiri. Asangba numit amada nongma lao aikhoi da chakpuna chasi. Aikhoi ide dum sangi nang ne aikhoi lakhaningdabagi matamda haibiraktaba khak ngairi. Adamai lana lawgano minangbo. Hayeng ayumdabudi lakaniye aduda lakero. Aduga muksida punna chak ama chaminasi. Yaine adude hayengdo mapam amada su chatlurasi. Hoi ayumda yawrakpaga hairake aduga chatlasi. Ado nang nungairiba natro laisi henbe. Nungairi nangdi. Aisu nungairi sakti charabra.
Khara chari. Noidi kay inchang sage. Ngasi thoyenbi hoida laidoiro. Thinga kanchita kamai hallune. Adum lektho ani. Injang budi ai lakpagi iromba pizabire thoyenbi na. Asi haiduna haipet noi. Laishi henbi suphagi tauduna. Mane ironba pizza thokrabani na. Aine inkol saning chaput pizza bataridana. Ahom da hongnaduna wawa noi. Martian su nupidu nakanda hiptharakduna. Masamdo sanari. Laishi hen bisu kaisu haide. Chanuna amuk makha samthari. Phare. Ado nang nupadi phabra. Phai ayadam luna dawi. Nanem suphaba, nasan suphaba, nupa suphaba. Nang laibak si phakrida ko. Nangi sudom thendo phabani. Chanu du ikaina. Phabadi phai. Ado sorry. Kaigi sorry no haise. Nangonda ngaujabai koi tantana baduda. Aine sauningdana nangi mangnaba mayam hotnarubai. Laisi hen bigi makuttagi Marshana phone do lauduna call do kaklaga off tawshilli. Kaidaurage yambo? Nasa ngamdri tudumo. Kuina wari dawno nungdangni. Hayeng yumda jatoi natra. Wahai se haikrabaso thamoi da hairibade asini. Asuk phajaba mawa ayembi chawchawna lairishina yengbini khangdakai. Thaina mongonda tanarambagi wari mamanabina tawrakpada nokpet ka tawradana. I karaktan nupiga dam phuningashi. Nupido nupaduna khallido loina natrasu khazik khangbana nokningba khangbada awaba amadi oirabani. Marshan nupido nakanduda hiptuna phaurakpa khambanbagi ihuldo mathanda phasinaba laknai. Ngamdrabada marup ahumgi oina hangduna thamliba group tuda changlai. Kaidonare minayane. Loyadi somda sintha paikibagi kanna themlibani. Urasu Marshangi message to changduna yengde. Paikhomba sat adum reply pirai. Takpi oining thau. Nupi sa ingon da khaging na ba kariwai hairaga semjene. Karamba nupi mukpamli oktaba. Maming ka sajak ka sanada bi nupi dugi oina de haiba ngamai. Natte ba karino. Ai bu kana yengdorige. Itu da shijina ke tauba. Kaino aise. Nang nupi dusu kihom mami pan be orama ba. Adui wa natte da kaida ki kihom mami no. Haujik to moi mama na biga wari saba. Aduda mangonda hana koitan tanaramba nupagi wariga sajilakpada amasina nokpet tawdan tarini. Nupa amase leskitin na chiedana. Kok hairo wathi tawleyo haide. Isagi nupi phau phangdriba ingonda ni ne. Nangna love advice pa mi se. Mahasoy. Hangbobudi kaide. Ado awamaldi khara chawna lawine. Noyo jamai bade. Chin khase. Ari amada thiyalakano. Amta hairo mi. Nasana nasada hangjadobo wahangdubo nangna kaisu khangjadaba ingonchida hangni dona hanginine. Kaibuno. Loyado chetto da direct changdabida singtha parambani. Paikhombagi message to ubada khangnok thori. Paiduna lairiba nupi tudadi loyagi mataudo karimna bai khankre aduna sauna. Nang aise tasingna usitabi wani ne. Nungsit helkunda chalubadagi aingondagi henbi ama thingnaraba natra. Farena ngasidagi aingonda pau phorokpa yaroi. Aingonda wamta nganglukpasu yaroi. Loinarabani ngasina sakta thi nangbaina nungsibini kaina khanbra. Loirabani nangondagi henba nupa ngaktani nabi maigi tungda sausaba makai inaribasi. Wahai se haiduna phone dubu kakthakre. Loyana wa amatasu haiba nanghauda amuk hanjina tawrubadadi switch off hairakle. Sintha machinda sauning morom soli. Nangna topo nupi yengaga aina nangida makapidong nupi nati. Nangi mangda ahenba nangwandagi dama henba nupa makoi khairaga aina nairakpadi nangna mititni yengoba nungai ni dana. Amak sunakal amaromda cheptuna. Aina isaw langadi aise nungsina themjilak tawni adudi nati thawai usitana nokshilak biga tawdana. Nanguma nupasidi sintha ina nawa lawbidawa nati. Inam si hek lakpadagi nanamado adu adana ngakibasina haikibasina. Mamiche kiho mami panbanina thaina sunupi mayamda ngawbada inam sida su yawramniba. Machinda pangangda ngangi nupido masana wakhal pangsada sagatjaduna loyade I kabana yadre chakna soli. Nachanna marol ama shono thumbani mabungna marol ama chanapnabani.
Thangai singba wari ma mabung siga loi thoknadradi sukya yarroi. Ningai khara kanjarasu maga kaina ba kaidudi sukam ngamai. Maga kaina daw mahut ngakshida thori ama thubani hena phare. Loyado normal call da oina tawri Marshanda nupadu nupido haifet yengi masangam dabanina manaktagi su sathokningde aduna loyagi call do kai nupido ki mangda sabaya bawari su oidabana loya de hene ikari group da Marshanda mention tawduna call tawrido okpa hitra lawai macha ito to mi nakda disturb tawningde sida sumhaina si tharakliba message to ubada loya khoidau thitman khiduna voice message da machin kana thijilai Martian so hairakliba wado natai chabadi oiramaroi khangbana leithaduna dai thik suno imathanta loyana message da nang nei ngoda sukyam chai nei sigai do ei dinangonda yelurona line markarna matharabani nangko nong tan kaina pokpa tan kai bhai shini madang madam chana de in ong mata tawroi mina dawn tawringai gumba tomningbana mitpang ngamdragumba kanna tumningba makeup thokningdaba tanja gumba nadi kaino banang khalisi ngasi de chap chabi mangang nasi nang de ngonda yam pen da na han khelai rami chat oire pai khomba loya se na han kai yam wan da thamai mai chak mayam se mathanda khanglam me ye si haiduna pai khomba da message to mention tawraga nokpagi emoji ma hapchilli pai khomba so nokpagi emoji ama halai loya khoidau sauning ai itu se kaigumba kainaraba Nangi soina Mahabharat ki wari lishilaka kaina halekang shala nang bunupiga koi brahaisa shak to da yaning la iba nupida masakam ta khangning khreda karamba angaw bisang da gina thorpa nupino yari to shukmu sitri nang haidau do hairo thabag yam chinba mini ai Martian so phanayam na phagi ta thourabaso maru aiba wari da lai bai ngasidi ai wakhal yam khale aina khazikak mamanabina mangonda hana khanjaramba nungsizaramba nupagi maramda wari tawrakpada phagi ta thokpoirasu magi maithongda nokmi basakta mamata kibase ai haifam khangdana thamoi gi jaga amada chaina phawbagum tawi isana isase shi khantharakpada amuk ai ke soibada ningsing jarakpasu hawi kaisu leitaba macha masu kharistegi damakti aina asi yongna waba nungaitaba poi adubu luhongdune inakta leirabi manadi aina ichinmakna kanagumbi amabu nungsizabagi wari mafamda tamkhibada masu sidagi hena waramgani haiba wakhal sininga shidi shingna aibu pothaba yahandre paikhomba message to munna pai paraba tungda reply oina Martian nang kanadabada nasana nasada wakhal ka hena khanjin mankri pasta wari mata leitaba miyoi leiba haunade haujikti nangso nangi anoba punchi lambi amada khongthangba horabani haukraba haibashidi loirabani madong tabada haukhiba pendaba singdo amuk ana laktana bu hanaba haibashina nangina thawni shum haukhiba ga loinaraga chatlabadi haujiki mamal yamba mikap singshida mai pakna thabak amata mai puna na tawba ngamaroi kharasu yang thokna khallo haujikti leishi henbi bu ngak shenduna cheksina chenabagi right to so nangonda leirabani waraba matamda marupsingi wahaina ngasi phauba thauna pangal oiduna lakpani leiksi henbidi mani yenglubada hidakto gi mayainara tumthaduna leiramli Martian su phone do muthatuna nupi mabu oina nungsini yengjari nupi do magi oirabasu nupi tuna adumna tumthadaba mikuptadi penjani yengba ngamkhide adubu phangzari ngasidi joina tarakpa samlangna maithongi saruk khara khomjin khibado ayetpa oire khallabra makhutna tapna haigatuna yepsinbi sholi nungsina uriba saktamse aiginiko ai kaki oirabaniko khangna asum yengtuna talaining hanba karamba lairinbino nangbo taibang miyoibagi sayor dauduna angawba thamoi shiba thimjinbiba laklibra juduna lairamba magi wakalso nongmagi muthalakduna londuna lairiba thamoi thongsibu namkhaiduna nangi saktamna thamoi gi jaga khudingda sin thongne changsinba haurakli Martian changsinduna nupi magi laibakta machinna thingi sangkraba ahingduma nupi mabu lamhenba mittuna
uisinba kauba leitana yengkhibani madu phawba apenba haiba apenbadu pokhide mathangi numituni henja thoibi ngantana mikap thoglai manena ngarang lakani haikhibado mamangda su phawraklabra khangde phamungdagi kumthaduna mama bu kaithi thirei mama mama ningthi laiduk tharambani machana nganta haugalakpaduda chathoibiya ingro nangbo ingbi debo mama mamo nangarang ninega ngasi lakani haibane thoibi kaukhrido nine la abo mama ningthi machagi mataudo nungsina yengduna nine dine horen wai lakadobani chathoibiya haujikti morning oirakpada ngairi papa ga brush tawthoroso nine do nganna laknaba henja thoibi mathanda panglangda langjai mane do laklani haibage haraubana chong duna karomda changlakpada amuk mathanda lawshinduna tusilli wa kapi machagi kapagi khonjel duda tumlamba wanglemba mamit chingi tuduna leiribida ubada phuk haugatuna changsilaktuna machabu pamkhatli chathoibia kaida soke se papa yenge se dosi nine kauge papa makru do yei kramali chaina duna wa kapi angangdo wanglemba floor duda makutna pak thaduna tu papa na hatauri chathoibia yona hanbagi papa gi phone di nine la khiroidra hangsise angang duna kappa toktrabada wanglemba ningthi bu kaubi ningthi su sanglai mapuroi bana kanna kaurakpaduda kai haige tamo chathoibia kai dorage kapidia mama ne nine la kani haidudi se angang semda thawai mi kaukhatpiu sida tura leirami ningthi su mapuroi bana haibadu maktawi phigau sana tawduna lauthoklaga machagi mayada makhutna inbiduna ichagi thawai miren mangamak loinabaga tarukmak ku mama aina ichagi thawai mibu chena kaushilabani konchilabani haina tarilak inbi ningthi mafi hongdresu angang dubu mana oina mapuroi badagi lauduna pambi icha thoibidi kanbani nabideda ninela aga kapada aikhoi thoibi se masak thizilami haidoini ngarang mamo ama nanga wari sabado adui mangdage ikaidra kapchet pi haikidoini se to thoibigi ninela khiroidra phone tawsi se ningthi machabu manangandasu tapna nanbiri henja thoibidi kapatokte upai leitrabada ningthi phamungda lai khurumlabagi mafiduga kaiga adum ka khalle kona suraga loire khanduna mabuk pithak biduna themi mamai humang kangli dusu tapna nanbi mama ayo naye ningthi na anabadu tapna nanbiduna papa da molo maphalasi aduga pharadoini nabaya ponte ichadi mama pho tusiliba jaga duni pho haiduna mari tawridu ningthi machagi mamaida machinna pho tapna kambiduna papa na ne hat tawkhrabani icha thoibida kaigina halinona mama na su phodoini se nine la ani icha dei maramokpani mabuk thakdo kapkano kapadi na habasu helani masak su thijindoine ba henja thoibi su ngaiha kaplurasu mama na thembadu da yai tumsit chu phakidabana mama gi matha da leiraba mikup sidadi tapna tum thakre amok